ꯑꯃꯃꯨꯛ ꯃꯤꯁꯨꯝ ꯍꯦꯟꯕꯅ ꯀꯅꯥꯒꯁꯨ ꯄꯥꯎ ꯐꯥꯎꯅꯗꯅ ꯂꯩꯈꯤꯕ ꯃꯇꯝ ꯑꯗꯨꯒꯤ ꯋꯥꯔꯤꯅꯤ꯫ ꯑꯍꯤꯡꯗꯨꯃ ꯇꯦꯔꯦꯁ ꯃꯊꯛꯇ ꯂꯩꯔꯒ ꯅꯣꯡ ꯈꯔ ꯉꯥꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗꯅꯤ ꯃꯤꯁꯨꯝ ꯍꯦꯟꯕꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯈꯤꯕꯗꯨ꯫ ꯑꯍꯤꯡ ꯇꯨꯝꯗꯕꯒꯤ ꯀꯔꯤꯁꯨ ꯑꯋꯥꯕ ꯈꯪꯗꯕꯒꯨꯝ ꯕꯥꯠꯔꯨꯝ ꯆꯪꯗꯨꯅ ꯃꯁꯥ ꯃꯎ ꯁꯦꯡꯗꯣꯛꯏ꯫ ꯃꯤꯁꯨꯝ ꯍꯦꯟꯕꯅ ꯃꯈꯥꯗ ꯀꯨꯝꯂꯛꯄꯗ ꯃꯅꯦ ꯁꯥꯟꯇꯤꯅ ꯋꯥꯏ ꯇꯩꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯨꯃꯥꯡ ꯃꯥꯡꯒꯣꯟꯗꯣ ꯃꯤꯁꯨꯝ ꯍꯦꯟꯕꯁꯨ ꯒꯦꯠꯇꯒꯤ ꯅ꯭ꯌꯨꯁꯄꯦꯄꯔ ꯂꯧꯁꯤꯟꯗꯨꯅ ꯃꯥꯡꯒꯣꯟꯗ ꯐꯝꯅ ꯐꯝꯅ ꯄꯥꯔꯝꯃꯤ꯫ ꯏꯉꯦꯂꯩ ꯊꯣꯛꯂꯛꯇꯨꯅ, "ꯁꯥꯟꯇꯤ, ꯅꯪꯒꯤ ꯄꯩꯁꯥ ꯍꯥꯏꯕꯗꯣ ꯁꯤꯗ ꯂꯩꯔꯦ꯫ ꯏꯅꯝꯃ, ꯑꯌꯨꯛ ꯑꯉꯟꯕꯁꯤꯗ ꯀꯥꯏꯗ ꯆꯠꯄꯤꯗꯣꯏꯅꯣ? ꯃꯤ ꯑꯃ ꯎꯅꯒꯗꯕ, ꯑꯗꯨꯒꯤꯅꯤ꯫ ꯑꯩꯒꯤ ꯆꯥꯛꯁꯨ ꯍꯥꯞꯄꯨꯔꯅꯨꯀꯣ꯫ ꯌꯨꯅꯤꯚꯔꯁꯤꯇꯤ ꯆꯠꯄꯤꯔꯣꯏꯗ꯭ꯔ ꯏꯅꯝꯃ? ꯍꯜꯂꯛꯄꯗ ꯑꯗꯨꯝ ꯆꯪꯉꯅꯤ, ꯑꯩꯁꯨ ꯊꯣꯛꯅꯕ ꯇꯧꯔꯒꯦ." ꯃꯆꯥꯅꯨꯄꯥꯗ ꯃꯣꯟ ꯁꯤꯜꯂꯤ꯫ "ꯊꯣꯏꯕ, ꯏꯃꯥꯒꯤ ꯗ꯭ꯔꯥꯏꯚꯔ ꯑꯃ ꯊꯝꯕ ꯄꯥꯝꯃꯤ꯫ ꯏꯃꯥꯅ ꯁꯨꯝ ꯏꯊꯟꯇ ꯆꯠꯄꯁꯦ ꯊꯦꯡꯕꯁꯨ ꯌꯥꯎꯏ, ꯊꯕꯛꯅ ꯌꯥꯗꯗꯅ꯫ ꯑꯗꯨꯅ ꯃꯤ 2 ꯁꯨꯔꯕꯗꯤ ꯐꯩ ꯈꯜꯂꯤ꯫ ꯏꯆꯥꯅ ꯀꯔꯤ ꯈꯜꯂꯤꯕ? ꯏꯃꯥꯅ ꯐꯅꯤ ꯈꯟꯕꯗꯣ ꯑꯗꯨꯝ ꯇꯧꯕꯤꯌꯨ, ꯑꯩꯒꯤꯗꯤ ꯀꯩꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ." "ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯑꯊꯨꯕꯗ ꯊꯝꯅꯕ ꯇꯧꯔꯒꯦ." ꯃꯃꯥꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯃꯥꯁꯨ ꯃꯃꯥꯒꯤ ꯔꯨꯝꯗ ꯆꯪꯂꯛꯇꯨꯅ ꯀꯔꯤꯅꯣ ꯈꯪꯗꯅ ꯀꯣꯏꯊꯤ ꯊꯤ꯫ ꯎꯄꯨꯁꯤꯡꯗꯨ ꯁꯣ ꯂꯣꯟꯕ ꯃꯔꯝꯅ ꯁꯣꯁꯤꯡ ꯊꯝꯂꯝꯒꯗꯕ ꯖꯒꯥꯗꯨ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯐꯪꯗ꯭ꯔꯕꯗ ꯃꯃꯥꯒꯤ ꯀꯥꯗꯒꯤ ꯑꯃꯨꯛ ꯊꯣꯔꯛꯂꯒ ꯃꯃꯥꯒꯤ ꯀꯥꯗ ꯊꯪꯅꯅ ꯂꯩꯔꯤꯕ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯗꯨꯗ ꯊꯣꯡ ꯍꯥꯡꯗꯨꯅ ꯆꯪꯂꯛꯏ꯫ ꯃꯤꯁꯨꯝ ꯍꯦꯟꯕꯗꯤ ꯄꯥꯛꯅ ꯂꯥꯏꯕ꯭ꯔꯦꯔꯤꯁꯤꯗ ꯆꯪꯗꯕꯅꯤ, ꯂꯥꯏꯔꯤꯛ ꯊꯝꯂꯤꯕ ꯔꯦꯛꯁꯤꯡ ꯑꯗꯨꯗ ꯁꯨꯝ ꯌꯦꯡꯉꯤ꯫ ꯔꯨꯝ ꯑꯗꯨꯒꯤ ꯀꯥꯆꯤꯟꯋꯥꯏꯗ ꯊꯥꯔꯤꯕ ꯇꯦꯕꯜꯒ ꯆꯧꯀ꯭ꯔꯤ ꯑꯗꯨꯒꯒꯤ ꯃꯅꯥꯛ ꯆꯪꯂꯛꯏ꯫ ꯃꯤꯁꯨꯝ ꯍꯦꯟꯕ ꯇꯦꯕꯜꯗꯨꯗ ꯂꯥꯏꯔꯤꯛ ꯑꯃꯒ ꯗꯥꯏꯔꯤ ꯑꯃꯒ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯗꯥꯏꯔꯤꯗꯨ ꯁꯠ ꯄꯥꯏꯈꯠꯂꯤ꯫ ꯌꯦꯡꯂꯨꯕꯗ ꯃꯃꯥ ꯏꯉꯦꯂꯩꯒꯤꯅꯤ ꯈꯪꯂꯕꯗ ꯗꯥꯏꯔꯤꯗꯣ ꯄꯥꯏꯈꯠꯂꯒ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯃꯊꯥ ꯏꯁꯥ ꯁꯥꯅ ꯃꯤꯁꯨꯝ ꯍꯦꯟꯕ ꯃꯥꯒꯤ ꯔꯨꯝꯒꯤ ꯐ꯭ꯂꯣꯔ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩ꯫ "ꯑꯩ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯕ ꯇꯥꯏ? ꯂꯣꯠꯂꯤꯕ ꯋꯥꯔꯤꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯩ ꯈꯪꯗꯣꯛꯇꯕ ꯌꯥꯗꯦ꯫ ꯑꯗꯨꯗꯤ ꯑꯩꯅ ꯀꯔꯤ ꯇꯧꯕ? ꯏꯃꯥꯅ ꯍꯧꯖꯤꯛ ꯆꯠꯈ꯭ꯔꯤꯕꯗꯨꯅ ꯀꯗꯥꯏꯗ ꯑꯣꯏꯕꯖꯥꯠꯅꯣ?" ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯗꯥꯏꯔꯤ ꯑꯗꯨ ꯑꯃꯨꯛ ꯃꯨꯟꯅ ꯌꯦꯡꯉꯤ꯫ "ꯏꯃꯥ, ꯗꯥꯏꯔꯤ ꯑꯁꯤꯅ ꯅꯆꯥꯅ ꯆꯤꯡꯅꯔꯤꯕꯁꯤꯡ ꯑꯁꯦ ꯀꯣꯛꯍꯟꯕ ꯑꯣꯏꯕꯤꯌꯨꯀꯣ." ꯗꯥꯏꯔꯤꯒꯤ ꯑꯍꯥꯟꯕ ꯂꯩꯃꯥꯏꯗꯨꯗ ꯏꯔꯝꯃꯤ, "ꯅꯪꯒꯤ ꯅꯇꯦꯡꯅ ꯑꯩꯒꯤ ꯐꯨꯝꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯍꯥꯏꯗꯣꯛꯄ ꯇꯝꯊꯣꯛꯄ ꯉꯝꯗ꯭ꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯁꯦ ꯀꯂꯝꯒꯤ ꯃꯇꯦꯡ ꯂꯧꯗꯨꯅ ꯐꯣꯡꯗꯣꯛꯂꯤꯕ ꯑꯁꯤꯅ ꯈꯔ ꯃꯈꯩꯗꯤ ꯀꯣꯛꯄ ꯉꯝꯕ ꯑꯣꯏꯖꯒꯦꯀꯣ." ꯃꯊꯪ ꯃꯊꯪ ꯗꯥꯏꯔꯤꯒꯤ ꯂꯩꯃꯥꯏꯁꯤꯡ ꯑꯗꯨ ꯐꯥꯛꯇꯣꯛꯇꯨꯅ ꯄꯥꯔꯛꯏ꯫ "ꯑꯩꯒꯤ ꯃꯤꯡ ꯏꯉꯦꯂꯩ, ꯑꯩꯕꯨ ꯄꯣꯛꯄꯤꯕ ꯏꯃꯥꯅ ꯅꯨꯡꯁꯤꯅ ꯊꯣꯟꯕꯤꯕ ꯃꯤꯡꯅꯤ꯫ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯏꯃꯥꯗꯤ ꯂꯩꯈꯤꯗ꯭ꯔꯤ꯫ ꯑꯩꯒꯤꯗꯤ ꯁꯪꯁꯥꯔ ꯑꯁꯤ ꯕꯥꯖꯤꯅ ꯄꯨꯝꯅꯃꯛ ꯑꯣꯏꯗꯨꯅ ꯂꯥꯛꯏ, ꯏꯃꯥꯁꯨ ꯏꯄꯥꯁꯨ꯫ ꯀꯦꯅ ꯃꯧꯅ ꯌꯣꯛꯂꯛꯄꯅ ꯑꯩꯍꯥꯛ ꯏꯟꯈꯠꯂꯛꯄ ꯃꯇꯝꯗ ꯃꯉꯥꯎ ꯌꯥꯝꯅ ꯊꯤꯔꯛꯈꯤ꯫ PUC, ꯍꯧꯖꯤꯛꯅ 11-12 ꯍꯥꯏꯅꯔꯤꯕꯁꯤꯅꯤ꯫ ꯃꯇꯝꯗꯨꯅꯤ ꯑꯩ, ꯀꯜꯄꯅꯥ, ꯄꯨꯔꯅꯤꯃꯥ, ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯃꯉꯥꯎ ꯌꯥꯝꯅ ꯊꯤꯔꯛꯈꯤꯕꯁꯨ꯫ ꯑꯩꯈꯣꯏꯅ ꯈꯟꯕꯅ ꯆꯨꯝꯃꯤ ꯍꯥꯏꯅ ꯈꯟꯈꯤꯕ ꯃꯇꯝꯗꯨ ꯅꯨꯄꯤꯅꯤ ꯅꯨꯄꯥꯅꯤ ꯈꯟꯅ ꯈꯠꯅꯈꯤꯕ ꯀꯌꯥꯅꯤ꯫ ꯅꯨꯡꯁꯤ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯅꯤꯡꯁꯤꯡꯂꯨꯕꯗ ꯅꯣꯛꯁꯨ ꯅꯣꯛꯅꯤꯡꯂꯤ, ꯏꯁꯣꯔꯁꯤꯁꯨ ꯑꯣꯟꯊꯣꯛꯅ ꯍꯩꯅ ꯄꯨꯜꯍꯜꯂꯝꯃꯤ ꯑꯩꯈꯣꯏ ꯑꯍꯨꯝꯁꯤ꯫ ꯄꯨꯔꯅꯤꯃꯥ ꯃꯥꯁꯨ ꯃꯈꯣꯏꯒꯤ ꯃꯕꯣꯛꯅ ꯌꯣꯛꯂꯛꯄꯅꯤ꯫ ꯀꯜꯄꯅꯥꯒꯤꯁꯨ ꯃꯈꯣꯏ ꯕꯕꯥ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯃꯣꯏꯒꯤ ꯏꯃꯥꯗꯨ ꯃꯌꯨꯝ ꯄꯥꯟꯈꯤꯕꯗꯒꯤ ꯃꯅꯦꯅ ꯌꯣꯛꯂꯛꯄꯅꯤ꯫ ꯀꯌꯥ ꯊꯣꯏꯅ ꯃꯅꯤꯡ ꯊꯨꯡꯕ ꯑꯣꯏꯔꯛꯄ ꯅꯠꯇꯦ, ꯀꯔꯤꯁꯨ ꯋꯥꯗꯕꯒꯨꯝ ꯏꯉꯥꯎ ꯉꯥꯎꯁꯤꯟꯅ ꯑꯃꯒꯁꯨ ꯑꯃꯒꯁꯨ ꯌꯥ ꯂꯥꯡꯗꯨꯅ ꯂꯩꯊꯣꯛꯏ꯫ ꯑꯋꯥꯕ ꯀꯌꯥ ꯎꯠꯊꯣꯛꯄ ꯍꯩꯒꯟꯕ ꯃꯤꯗꯥ ꯅꯠꯇꯦ, ꯑꯗꯨꯕꯨ ꯃꯥꯒꯤ ꯊꯃꯣꯏꯗ ꯐꯨꯝꯂꯤꯕ ꯑꯋꯥꯕꯗꯨꯗꯤ ꯑꯩꯅ ꯎꯔꯤ, ꯄꯨꯔꯅꯤꯃꯥꯅꯁꯨ ꯈꯪꯂꯝꯒꯅꯤ꯫ ꯃꯁꯤ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯃꯤꯅ ꯍꯦꯟꯖꯤꯟꯕ ꯌꯥꯗꯕꯤ ꯅꯨꯄꯤ ꯑꯃꯅꯤ꯫ ꯈꯣꯟꯖꯦꯜ ꯌꯥꯝꯅ ꯐꯖꯕꯒ, ꯃꯁꯥꯅꯁꯨ ꯄꯥꯝꯖꯕꯒ ꯃꯁꯥꯅ ꯍꯣꯠꯅꯖꯗꯨꯅ ꯏꯁꯩ ꯇꯝꯃꯤ, ꯏꯁꯩ ꯁꯛꯄ ꯆꯠꯂꯤ꯫ ꯑꯗꯨꯕꯨ ꯃꯣꯏꯒꯤ ꯃꯅꯦꯅꯗꯤ ꯌꯥꯗꯦ, ꯃꯅꯦꯅ ꯄꯥꯝꯗꯦ, ꯃꯔꯝꯗꯤ ꯅꯪ ꯅꯨꯄꯤꯅꯤ, ꯏꯟꯈꯠꯂꯛꯄꯤꯅꯤ, ꯅꯨꯃꯤꯗꯥꯡ ꯑꯃꯊꯦꯡꯗ ꯅꯕꯨꯡ ꯅꯄ꯭ꯋꯥ ꯑꯃ ꯂꯩꯗꯅ ꯅꯪꯕꯨ ꯁꯪꯕꯤꯅꯤ ꯍꯥꯏꯕꯁꯨ ꯅꯠꯇꯦ꯫ ꯈꯤꯇꯗ ꯃꯤꯅ ꯋꯥ ꯉꯥꯡꯅꯕ ꯏꯅꯦꯗꯤ ꯄꯥꯝꯗꯦ꯫ ꯄꯨ ꯄꯥꯡ ꯁꯨꯗꯅ ꯌꯣꯛꯏ ꯍꯥꯏꯕ ꯑꯇꯥꯛꯅꯒꯅꯨ, ꯅꯨꯄꯤ ꯍꯥꯏꯕꯁꯤ ꯆꯦꯛꯁꯤꯜꯂꯤꯈꯩ ꯐꯕꯅꯤ꯫ ꯈꯣꯡꯊꯥꯡ ꯑꯃ ꯁꯣꯏꯕꯗ ꯂꯣꯏꯔꯕꯅꯤ, ꯑꯗꯨꯅ ꯅꯪ ꯆꯠꯂꯅꯨ, ꯏꯁꯩ ꯁꯛꯄ ꯇꯣꯛꯂꯨ꯫ ꯀꯅꯥ ꯂꯩꯇꯕ ꯑꯩꯈꯣꯏꯒꯤꯗꯤ ꯏꯁꯥꯅ ꯆꯦꯛꯁꯤꯟꯕ ꯇꯥꯕꯅꯤ꯫
ꯋꯥꯍꯩꯁꯤꯡ ꯑꯁꯤꯅꯤ ꯏꯅꯦꯅ ꯍꯥꯏꯔꯝꯕ꯫ ꯄꯨꯔꯅꯤꯃꯥ ꯑꯃꯗꯤ ꯑꯩꯉꯣꯟꯗꯁꯨ ꯍꯥꯏꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯅꯗꯤ ꯂꯧꯈꯤꯗꯦꯀꯣ ꯃꯇꯝꯗꯨ꯫ ꯆꯨꯝꯃꯤ, ꯑꯃꯔꯣꯝꯗꯅ ꯏꯅꯦꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯗꯨ ꯍꯧꯖꯤꯛꯇꯗ ꯈꯟꯊꯔꯨꯕꯗ ꯈꯜꯂꯛꯏ꯫ ꯏꯊꯟꯇ ꯅꯤꯡꯉꯝꯃꯛꯇ꯭ꯔꯤ ꯃꯇꯝꯗꯨꯗ ꯏꯅꯦꯅ ꯍꯥꯏꯕꯗꯨ ꯇꯥꯔꯝꯂꯕꯗꯤ ꯀꯜꯄꯅꯥ ꯃꯍꯥꯛꯅ ꯋꯥꯔꯤꯕꯁꯤ ꯋꯥꯔꯝꯂꯣꯏꯀꯣ꯫ ꯀꯣꯂꯦꯖ ꯀꯥꯔꯤ ꯑꯩꯈꯣꯏ ꯑꯍꯨꯝꯃꯛ꯫ ꯀ꯭ꯂꯥꯁ ꯌꯥꯎꯗꯨꯅ ꯁꯤꯅꯤꯃꯥ ꯌꯦꯡꯕ ꯆꯠꯈꯤꯕꯁꯨ ꯀꯌꯥꯅꯤ꯫ ꯑꯣꯟꯊꯣꯛꯅꯁꯨ ꯂꯥꯡꯉꯛꯈ꯭ꯔꯕ꯫ ꯀꯜꯄꯅꯥꯁꯨ ꯏꯁꯩ ꯁꯛꯄ ꯃꯔꯛ ꯃꯔꯛꯇ ꯑꯗꯨꯃꯛ ꯆꯠꯂꯤ꯫ ꯍꯜꯂꯛꯂꯒ ꯏꯅꯦꯒꯤ ꯈꯣꯟꯊꯤ ꯑꯗꯨꯝ ꯆꯥꯏ꯫ ꯐ꯭ꯔꯦꯁꯔ ꯃꯤꯠꯇꯁꯨ ꯃꯥꯒꯤ ꯈꯣꯟꯖꯦꯜꯗ ꯃꯤ ꯀꯌꯥꯗꯤ ꯉꯥꯎꯈꯤꯕꯅꯤ꯫ ꯑꯩꯈꯣꯏ ꯑꯍꯨꯝꯃꯛ ꯃꯤꯅ ꯁꯛꯈꯪꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯏ꯫ ꯈꯟꯅ ꯆꯩꯅ ꯊꯣꯛꯈꯤꯕꯁꯨ ꯀꯌꯥ ꯑꯃꯅꯤ꯫ ꯑꯩꯈꯣꯏꯅ ꯁꯦꯀꯦꯟ ꯏꯌꯔ ꯀꯥꯔꯛꯄ ꯃꯇꯝꯗꯅꯤ꯫ ꯀꯜꯄꯅꯥꯒꯤ ꯃꯔꯝꯗ ꯈꯠꯅ ꯆꯩꯅꯕ ꯊꯣꯛꯄꯗ ꯇꯥꯕꯤꯃꯣꯜ ꯑꯃꯗꯤ ꯃꯥꯒꯤ ꯃꯃꯥꯟꯅꯕꯒꯅ ꯃꯤꯁꯤꯡꯗꯨꯕꯨ ꯐꯨꯗꯠꯈꯤꯕꯗꯨ꯫ ꯃꯥꯅꯤ, ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯆꯤꯡꯁꯥꯡꯅꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯅꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯩꯒ ꯃꯥꯒ ꯊꯦꯡꯅꯈꯤꯕꯗꯨ꯫ ꯇꯥꯆꯧꯒ ꯑꯩꯒꯁꯨ ꯇꯥꯕꯤꯃꯣꯜꯒꯤ ꯈꯨꯠꯊꯥꯡꯗꯒꯤ ꯅꯛꯅ ꯇꯤꯟꯅꯔꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯑꯩꯅ ꯂꯥꯁ ꯏꯌꯔ ꯀꯥꯔꯛꯄꯗꯅꯤ ꯇꯥꯆꯧꯅ ꯑꯩꯕꯨ ꯅꯨꯡꯁꯤ ꯐꯣꯡꯗꯣꯔꯛꯈꯤꯕꯗꯨ꯫ ꯃꯁꯤꯗꯒꯤ ꯍꯧꯔꯦ ꯑꯩꯒ ꯃꯥꯒ ꯅꯨꯡꯁꯤꯅꯕ꯫ ꯃꯥꯗꯤ PUC ꯐꯥꯎꯕꯇꯪ ꯇꯝꯗꯨꯅ ꯃꯈꯥ ꯇꯝꯊꯗ꯭ꯔꯦ ꯍꯥꯏ꯫ ꯑꯗꯨꯕꯨ ꯁꯨꯕ ꯅꯣꯝꯕ ꯌꯥꯝꯅ ꯀꯜꯂꯤ, ꯃꯈꯣꯏꯒꯤ ꯐꯥꯝꯁꯨ ꯃꯥꯅ ꯁꯦꯟꯅꯕꯅꯤ ꯍꯥꯏꯗꯅ ꯇꯥꯕꯤꯃꯣꯜꯅ ꯍꯥꯏꯈꯤ꯫ ꯇꯥꯕꯤꯃꯣꯜꯒ ꯃꯥꯒꯁꯤ ꯂꯝ ꯑꯃꯠꯇꯗꯒꯤ ꯑꯣꯏꯕꯅ ꯑꯩꯅ ꯌꯥꯝꯅ ꯇꯣꯏꯅ ꯍꯪꯈꯤ, ꯃꯥꯒꯤ ꯋꯥꯔꯤ ꯂꯤꯍꯟꯈꯤ꯫ ꯑꯩꯅ ꯈꯪꯂꯦ ꯃꯗꯨꯗꯤ ꯇꯥꯆꯧꯕꯨ ꯄꯣꯛꯄꯤ ꯏꯃꯥꯗꯨ ꯂꯩꯈꯤꯗ꯭ꯔꯦ, ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯤꯅ ꯏꯃꯥꯇꯣꯟꯅꯤ꯫ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃꯁꯨ ꯄꯨꯗꯨꯅ ꯂꯥꯛꯈꯤ꯫ ꯇꯥꯆꯧꯕꯨ ꯄꯣꯛꯄ ꯕꯕꯥꯁꯨ ꯏꯃꯥꯇꯣꯟ ꯄꯨꯁꯤꯜꯂꯛꯂꯕ ꯃꯇꯨꯡ ꯆꯍꯤ 4 ꯍꯥꯏꯔꯛꯄꯗ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏ꯫ ꯇꯥꯕꯤꯃꯣꯜꯅ ꯂꯤꯔꯝꯕ ꯋꯥꯔꯤꯁꯤꯡꯁꯤꯅ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕꯗꯤ ꯍꯦꯟꯅ ꯍꯦꯟꯒꯠꯂꯤ꯫ ꯃꯥꯅ ꯈꯪꯂꯝꯒꯗꯕ ꯑꯋꯥꯕ ꯑꯩꯅ ꯈꯪꯉꯤ꯫ ꯑꯩꯁꯨ ꯏꯃꯥ ꯌꯥꯎꯗꯅ ꯌꯣꯛꯂꯛꯄꯅꯤ, ꯕꯥꯖꯤꯅ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯍꯟꯗ꯭ꯔꯕꯁꯨ ꯈꯪꯉꯤ ꯏꯃꯥꯒꯤ ꯃꯐꯝꯗꯤ ꯀꯅꯥꯅꯁꯨ ꯃꯦꯟꯁꯤꯟꯕ ꯉꯝꯈꯤꯗꯦ꯫ ꯑꯩꯅ ꯕꯥꯖꯤꯕꯨꯁꯨ ꯊꯥꯒꯠꯂꯤ, ꯅꯣꯡꯃꯇ ꯌꯨꯝ ꯄꯥꯟꯕꯒꯤ ꯋꯥ ꯄꯟꯗꯦ꯫ ꯑꯩꯈꯣꯏ ꯏꯅꯦ ꯍꯣꯏꯅꯗꯤ ꯍꯥꯏꯕꯅꯤ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯀꯥꯟ, ꯑꯗꯨꯕꯨ ꯕꯥꯖꯤꯅ ꯌꯥꯗꯦ, ꯑꯩꯕꯨ ꯃꯇꯤꯛ ꯆꯥꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯍꯟꯒꯅꯤ, ꯃꯁꯤ ꯑꯩꯒꯤ ꯂꯦꯡꯗ꯭ꯔꯕ ꯋꯥꯁꯛꯅꯤ, ꯃꯁꯤꯗꯒꯤ ꯑꯍꯦꯟꯕ ꯄꯥꯟꯗꯝ ꯂꯩꯇꯦ ꯍꯥꯏꯅ ꯍꯥꯏꯈꯤꯕꯅꯤ꯫ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯔꯕ ꯃꯇꯨꯡꯗꯅꯤ ꯄꯨꯜꯂꯝꯕ ꯑꯩꯈꯣꯏ ꯑꯍꯨꯝ ꯀꯜꯄꯅꯥ, ꯄꯨꯔꯅꯤꯃꯥ, ꯑꯩ ꯇꯣꯈꯥꯏ ꯇꯥꯅꯕ ꯍꯧꯔꯛꯈꯤꯕꯗꯨ꯫ ꯃꯇꯥꯡꯅ ꯃꯇꯝꯅ ꯌꯥꯗꯕꯅ ꯄꯨꯔꯅꯤꯃꯥꯒꯤ ꯃꯕꯣꯛꯅ ꯀꯜꯂꯤꯉꯩ ꯑꯕꯣꯛꯀꯤ ꯃꯃꯥꯟꯅꯕꯤ ꯑꯃꯒꯤ ꯃꯁꯨ ꯅꯨꯄꯥꯒ ꯍꯥꯏꯅ ꯁꯤꯡꯅꯗꯨꯅ ꯂꯨꯍꯣꯡꯈꯤ ꯄꯨꯔꯅꯤꯃꯥꯗꯤ꯫ ꯑꯕꯣꯛꯁꯨ ꯄꯨꯔꯅꯤꯃꯥ ꯂꯨꯍꯣꯡꯕꯤꯔꯝꯂꯒ ꯕ꯭ꯔꯤꯟꯗꯥꯕꯟꯗ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯤ꯫ ꯑꯩꯁꯨ ꯃꯥꯁꯇꯔ ꯇꯝꯅꯕꯒꯤꯗꯃꯛ ꯃꯅꯤꯄꯨꯔ ꯊꯥꯗꯣꯛꯄ ꯇꯥꯈꯤ꯫ ꯀꯜꯄꯅꯥꯁꯨ ꯑꯩꯅ ꯍꯥꯏꯕꯗꯤ ꯍꯥꯏꯕꯅꯤ ꯄꯨꯟꯅ ꯆꯪꯈ꯭ꯔꯁꯤ ꯍꯥꯏꯅ ꯂꯥꯏꯔꯤꯛ ꯇꯝꯅꯕ, ꯑꯗꯨꯕꯨ ꯃꯥꯅ ꯁꯤꯈꯥꯡ ꯈꯥꯡꯗꯅ ꯌꯥꯈꯤꯗꯕꯅꯤ꯫ ꯑꯩꯅ ꯆꯠꯂꯝꯗꯥꯏꯗ ꯐꯔꯤ, ꯆꯤꯊꯤ ꯇꯣꯏꯅ ꯊꯥꯔꯛꯎ, ꯑꯩꯁꯨ ꯊꯥꯔꯛꯀꯦ ꯍꯥꯏꯔꯝꯕꯗꯨ ꯃꯥꯗꯤ ꯊꯥ ꯈꯔ ꯈꯛꯀꯤ ꯑꯣꯏꯔꯝꯂꯦ꯫ ꯄꯨꯔꯅꯤꯃꯥꯒꯁꯨ ꯑꯩ ꯄꯥꯎ ꯑꯗꯨꯝ ꯐꯥꯎꯅꯈꯤꯗ꯭ꯔꯦ꯫ ꯇꯥꯆꯧꯒꯤ ꯅꯣꯡꯃ ꯆꯤꯊꯤ ꯑꯃ ꯊꯨꯡꯂꯛꯈꯤ ꯏꯐꯝꯗ, ꯑꯩꯅ ꯃꯥꯁꯇꯔ ꯇꯝꯕ ꯂꯣꯏꯔꯝꯗꯥꯏꯗꯅꯤ꯫ ꯃꯥꯒ ꯑꯩꯒ ꯑꯁꯨꯛ ꯀꯨꯏꯕꯁꯤ ꯆꯤꯊꯤ ꯊꯥꯅꯔꯛꯄꯗ ꯉꯁꯤ ꯃꯥꯅ ꯏꯐꯝꯗ ꯏꯔꯛꯂꯤꯕ ꯆꯤꯊꯤꯁꯤꯃꯨꯛ ꯄꯥꯅꯤꯡꯗꯕ, ꯀꯤꯖꯕ ꯄꯨꯜꯂꯞ ꯄꯨꯟꯈꯤꯕꯅꯤ꯫ ꯆꯤꯊꯤꯒꯤ ꯋꯥꯔꯣꯜꯗ ꯏꯔꯝꯈꯤꯕꯅꯤ꯫ ꯏꯉꯦꯂꯩ, ꯅꯨꯡꯉꯥꯏꯔꯤꯕ ꯅꯠꯇ꯭ꯔꯥ? ꯑꯅꯥ ꯑꯌꯦꯛꯇꯤ ꯌꯥꯎꯗꯦꯀꯣ? ꯅꯪꯅ ꯊꯥꯔꯛꯄ ꯆꯤꯊꯤꯒꯤ ꯃꯔꯣꯜꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯀꯜꯄꯅꯥ ꯍꯣꯏꯗ ꯆꯠꯂꯨꯏ꯫ ꯑꯩꯅ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥꯁꯦ ꯇꯥꯔꯒ ꯅꯪ ꯄꯥꯈꯠꯈꯤꯅꯨ, ꯑꯩꯈꯣꯏꯁꯨ ꯃꯥꯕꯨ ꯊꯤꯔꯤ꯫ ꯏꯉꯦꯂꯩ, ꯃꯈꯣꯏꯒꯤ ꯏꯅꯦ ꯑꯃ ꯂꯩ ꯍꯥꯏꯕꯗꯣ ꯊꯥ ꯑꯃꯃꯨꯛꯀꯤ ꯃꯃꯥꯡꯗ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯗꯅ ꯂꯩꯀꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯏꯅꯦꯒꯤ ꯁꯔꯗ ꯀꯔꯃ ꯂꯣꯏꯕꯒꯤ ꯅꯣꯡꯉꯥꯟꯕꯗ ꯀꯜꯄꯅꯥꯁꯨ ꯌꯨꯝꯗꯨꯗ ꯂꯩꯔꯝꯗ꯭ꯔꯦꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯈꯣꯏꯁꯨ ꯃꯥꯒꯤ ꯃꯔꯤ ꯃꯇꯥ ꯀꯅꯥ ꯀꯅꯥ ꯂꯩꯕꯅꯣ ꯍꯥꯏꯗꯅ ꯊꯤꯕꯅꯤ꯫ ꯅꯪꯅ ꯈꯪꯕ ꯃꯐꯝ ꯌꯥꯎꯔꯕꯁꯨ ꯍꯥꯏꯔꯛꯎ꯫ ꯐꯔꯦ, ꯑꯩꯁꯨ ꯁ꯭ꯋꯥꯏꯗ ꯆꯤꯊꯤ ꯑꯁꯤ ꯂꯣꯏꯁꯤꯜꯂꯒꯦ꯫ ꯅꯪꯅ ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯣꯏꯗꯨꯅ ꯊꯣꯛꯂꯛꯄ ꯑꯩ ꯋꯥꯅ ꯉꯥꯏꯔꯤꯀꯣ꯫ ꯅꯍꯥꯛꯀꯤ ꯇꯥꯆꯧ ꯆꯤꯡꯁꯥꯡ꯫ ꯆꯤꯊꯤ ꯑꯗꯨ ꯄꯥꯈꯤꯕꯗ ꯑꯩ ꯌꯥꯝꯅ ꯀꯞꯈꯤꯕꯅꯤ꯫ ꯀꯜꯄꯅꯥꯒꯤ ꯃꯔꯤ ꯃꯇꯥꯁꯤ ꯃꯥꯒꯤ ꯃꯃꯥ ꯄꯣꯛꯄ ꯃꯕꯣꯛꯇꯨ ꯃꯉꯥꯏꯔꯦ, ꯑꯗꯨꯁꯨ ꯃꯃꯥꯅ ꯑꯇꯣꯞꯄ ꯁꯥꯒꯩꯗ ꯇꯤꯟꯈꯤꯕꯗꯒꯤ ꯆꯪꯅꯈꯤꯗ꯭ꯔꯕꯅꯤ꯫ ꯃꯥꯕꯨ ꯀꯗꯥꯏꯗ ꯂꯩꯔꯝꯒꯗꯕ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥꯁꯨ ꯑꯩꯅ ꯈꯪꯅꯕꯗꯗꯤ ꯂꯩꯈꯤꯗꯕꯅꯤ꯫ ꯑꯩ MA ꯂꯣꯏꯗꯨꯅ ꯌꯨꯝꯗ ꯊꯣꯛꯂꯛꯄ ꯏꯀꯨꯏ ꯀꯨꯏꯗꯅ ꯃꯍꯥꯛꯀ ꯎꯅꯈꯤ꯫ ꯃꯗꯨꯗ ꯂꯝꯕꯤꯗ ꯒꯥꯔꯤ ꯌꯥꯔꯛꯇ꯭ꯔꯗꯨꯅ ꯑꯩ ꯆꯦꯟꯕꯗ ꯇꯥꯈꯤ꯫ ꯕꯥꯖꯤꯅ ꯏꯁꯥ ꯃꯇꯤꯛ ꯆꯥꯗ꯭ꯔꯤꯉꯩ
ꯌꯥꯝꯅ ꯂꯨꯍꯣꯡꯅꯤꯡꯂꯕꯗꯤ ꯍꯥꯏꯗꯅ ꯑꯩꯕꯨ ꯁꯥꯎꯗꯨꯅ ꯆꯦꯟꯕ ꯏꯀꯨꯏ ꯀꯨꯏꯗꯅ ꯂꯨꯍꯣꯡꯕꯤꯈꯤ꯫ ꯃꯁꯤꯗꯒꯤ ꯍꯧꯔꯦ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯃꯔꯨ ꯑꯣꯏꯕ ꯋꯥꯔꯤꯗꯤ꯫ ꯄꯨꯟꯁꯤꯒꯤ ꯃꯁꯛꯁꯨ ꯀꯥ ꯍꯦꯟꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯍꯜꯂꯦ ꯑꯩꯍꯥꯛꯄꯨ꯫ ꯌꯨꯝ ꯄꯥꯜꯂꯕꯤ ꯅꯨꯄꯤ ꯑꯃꯅ ꯃꯃꯤꯠꯇ ꯃꯆꯥ ꯎꯗ꯭ꯔꯕꯗ ꯐꯥꯎꯔꯝꯒꯗꯕ ꯃꯩꯆꯥꯛ ꯑꯗꯨ ꯏꯃꯤꯠꯇ ꯏꯆꯥ ꯎꯖꯗ꯭ꯔꯕꯤ ꯑꯩꯒꯤꯁꯨ ꯁꯔꯨꯛ ꯊꯨꯡꯕ ꯍꯧꯔꯛꯈꯤ꯫ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡ ꯆꯍꯤ 6 ꯑꯉꯥꯡ ꯌꯥꯎꯕ ꯉꯝꯈꯤꯗꯦ꯫ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯄꯣꯛꯂꯒ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡ ꯏꯆꯥ ꯑꯃ ꯌꯥꯎꯗꯕ ꯍꯥꯏꯕꯁꯤ ꯉꯁꯤꯒꯤ ꯁꯃꯥꯖ ꯑꯁꯤꯅ ꯐꯖꯅ ꯉꯥꯡꯅꯕꯤꯈꯤꯗꯦ꯫ ꯑꯩꯈꯣꯏꯕꯨ ꯄꯥꯞ ꯆꯦꯟꯕꯤ ꯅꯨꯄꯤꯅꯤ ꯍꯥꯏꯅ ꯄꯥꯎꯊꯣꯛꯄꯤꯈꯤ꯫ ꯃꯔꯛꯁꯤꯗ ꯏꯅꯦꯝꯇꯣꯟꯒꯤ ꯃꯤꯑꯣꯠ ꯃꯤꯅꯩꯁꯨ ꯑꯩꯅ ꯈꯥꯡꯕ ꯇꯥꯈꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯆꯤꯡꯁꯥꯡꯒꯤ ꯊꯃꯣꯏꯕꯨꯗꯤ ꯊꯥꯒꯠꯂꯤ꯫ ꯅꯣꯡꯃꯇ ꯑꯩꯕꯨ ꯇꯥꯊꯤꯅ ꯇꯧꯕ ꯌꯥꯎꯈꯤꯗ꯭ꯔꯤ, ꯏꯆꯥ ꯌꯥꯎꯗꯦ ꯍꯥꯏꯗꯨꯅ ꯃꯤꯔꯥꯏꯕ ꯂꯩꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯏꯅꯦꯝꯇꯣꯟꯒꯤ ꯁꯔꯩꯗ ꯌꯨꯝ ꯃꯍꯤ ꯂꯥꯡꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯈꯤ꯫ ꯃꯔꯝ ꯑꯁꯤꯅ ꯆꯍꯤ 2 ꯌꯨꯝꯗꯨꯗ ꯂꯩꯔꯝꯂꯒ ꯕꯥꯖꯤꯅ ꯑꯩꯕꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯃꯇꯝ ꯈꯔ ꯊꯝꯒꯦ ꯍꯥꯏꯗꯨꯅ ꯏꯄꯥꯝꯗ ꯑꯃꯨꯛ ꯍꯜꯂꯛꯈꯤ꯫ ꯑꯩꯒꯤ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯡꯅꯕ ꯃꯑꯣꯡ ꯎꯕꯗ ꯑꯩꯕꯨ ꯕꯥꯖꯤꯅ ꯑꯃꯨꯛ ꯃꯍꯩ ꯇꯝꯕ ꯀꯣꯜꯀꯇꯥꯗ ꯆꯠꯍꯟꯗꯨꯅ PhD ꯇꯧꯍꯟꯈꯤ꯫ ꯃꯁꯤ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯆꯤꯡꯁꯥꯡꯒ ꯌꯥꯅꯗꯨꯅ ꯇꯧꯈꯤꯕ ꯊꯕꯛꯅꯤ꯫ ꯕꯥꯖꯤꯅ ꯃꯍꯥꯛꯄꯨꯁꯨ ꯑꯩꯒꯤ ꯏꯅꯥꯛꯇ ꯀꯣꯜꯀꯇꯥꯗ ꯂꯩꯍꯟꯈꯤ ꯑꯩꯅ PhD ꯇꯧꯕ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕ꯫ ꯃꯔꯛꯁꯤꯗꯅꯤ ꯑꯩꯅ PhD ꯇꯧꯕ ꯂꯣꯏꯔꯝꯗꯥꯏꯒꯤ ꯃꯇꯝꯗꯨ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯑꯅꯧꯕ ꯃꯉꯥꯜ ꯑꯃ ꯄꯤꯕꯤꯈꯤꯕ, ꯑꯩꯕꯨ ꯍꯤꯡꯅꯕꯒꯤ ꯑꯁꯥ ꯎꯍꯟꯈꯤꯕ, ꯑꯩꯒꯤ ꯊꯧꯅꯥ ꯄꯤꯔꯤꯕ, ꯑꯩꯒꯤ ꯄꯨꯝꯅꯃꯛ ꯑꯣꯏꯔꯤꯕ, ꯑꯩꯒꯤ ꯊꯋꯥꯏꯒꯤ ꯃꯅꯤ ꯏꯆꯥꯅꯨꯄꯥ ꯃꯤꯁꯨꯝ ꯍꯦꯟꯕ ꯐꯪꯖꯈꯤ꯫ ꯇꯥꯆꯧꯁꯨ ꯏꯆꯥꯅꯨꯄꯥ ꯐꯪꯖꯕ ꯃꯤꯀꯨꯞꯇ ꯏꯆꯥꯕꯨ ꯃꯊꯥꯗ ꯄꯝꯗꯨꯅ ꯌꯥꯝꯅ ꯀꯞꯈꯤꯕꯅꯤ꯫ ꯍꯔꯥꯎꯕꯒꯤ ꯄꯤꯅ ꯃꯥꯏꯊꯣꯡꯗ ꯏꯆꯣꯠ ꯆꯣꯠꯈꯤꯕꯅꯤ꯫ ꯕꯥꯖꯤꯁꯨ ꯌꯥꯝꯅ ꯍꯔꯥꯎꯈꯤꯕꯅꯤ꯫ ꯃꯁꯨ ꯅꯨꯄꯥ ꯎꯖꯕꯗ ꯑꯩꯉꯣꯟꯗ ꯁꯥꯎꯅꯤꯡꯂꯝꯕ ꯄꯥꯝꯗꯕ ꯄꯨꯝꯕ ꯕꯥꯖꯤꯅ ꯏꯆꯥ ꯃꯤꯁꯨꯝ ꯍꯦꯟꯕ ꯎꯖꯕꯗ ꯑꯁꯥꯎꯕ ꯄꯨꯝꯕ ꯐꯈꯤꯕꯅꯤ꯫ ꯃꯄꯥꯅ ꯅꯨꯡꯁꯤꯅ ꯊꯣꯟꯕꯤꯔꯝꯕ ꯃꯤꯡꯅꯤ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛꯄꯨ ꯏꯆꯥꯒꯤ ꯅꯨꯡꯁꯤꯕ ꯁꯛꯇꯝꯅ ꯁꯨꯡꯗꯨꯅ ꯏꯆꯥꯅ ꯑꯊꯣꯏ ꯑꯍꯦꯟꯕꯇ ꯑꯣꯏꯌꯨ ꯍꯥꯏꯗꯅ ꯃꯤꯁꯨꯝ ꯍꯦꯟꯕ ꯍꯥꯏꯅ ꯊꯣꯟꯈꯤ꯫ ꯊꯣꯏꯕꯥ, ꯊꯣꯏꯕꯥ, ꯆꯥꯛ ꯂꯣꯏꯔꯦꯅꯦ ꯅꯪꯕꯣ, ꯇꯥꯕ꯭ꯔꯣ? ꯃꯅꯦ ꯁꯥꯟꯇꯤꯅ ꯃꯥꯕꯨ ꯀꯧꯔꯛꯄꯒꯤ ꯃꯈꯣꯜ ꯑꯗꯨꯗ ꯃꯤꯁꯨꯝ ꯍꯦꯟꯕ ꯗꯥꯏꯔꯤꯗꯨ ꯐꯠ ꯈꯨꯝꯖꯤꯜꯂꯤ꯫ ꯃꯃꯥꯒꯤ ꯗꯥꯏꯔꯤ ꯄꯥꯔꯨꯕꯗ ꯃꯍꯥꯛꯁꯨ ꯀꯞꯂꯕ ꯃꯥꯜꯂꯤ꯫ ꯇꯥꯔꯛꯏ ꯃꯄꯤꯁꯤꯡꯗꯨ ꯁꯠ ꯁꯠ ꯇꯩꯊꯣꯛꯏ꯫ ꯁꯥꯟꯇꯤ ꯃꯤꯁꯨꯝ ꯍꯦꯟꯕꯒꯤ ꯀꯥꯒꯤ ꯊꯣꯡꯖꯤꯟꯗꯒꯤ, ꯊꯣꯏꯕꯥ, ꯀꯔꯤ ꯇꯧꯔꯦ? ꯀꯩꯁꯨ ꯇꯧꯗꯦꯗ ꯅꯤꯅꯦ, ꯃꯤꯠꯁꯦ ꯇꯤꯟ ꯑꯃ ꯆꯪꯈꯤꯕ, ꯑꯗꯨꯗ ꯊꯨꯞꯂꯤꯅꯤ꯫ ꯅꯃꯥꯏ ꯇꯥꯊꯣꯛꯎꯗꯅ ꯐꯔꯕ꯭ꯔꯥ ꯌꯦꯡꯉꯨ, ꯆꯥꯛꯁꯨ ꯊꯤꯔꯝꯃꯕꯅꯤꯀꯣ꯫ ꯍꯣꯏ ꯅꯤꯅꯦ꯫ ꯃꯤꯁꯨꯝ ꯍꯦꯟꯕ ꯃꯥꯒꯤ ꯐꯣꯟꯁꯨ ꯉꯔꯥꯡ ꯕꯦꯇ꯭ꯔꯤ ꯌꯥꯎꯈꯤꯗꯕꯒ ꯆꯥꯔꯖꯁꯨ ꯇꯧꯁꯤꯟꯗꯕꯅ ꯑꯣꯐ ꯇꯥꯈ꯭ꯔꯤ꯫ ꯑꯗꯨꯕꯨ ꯃꯥ ꯃꯗꯨꯗ ꯊꯣꯏꯅ ꯈꯟꯈꯤꯗ꯭ꯔꯤ꯫ ꯃꯃꯥꯒꯤ ꯗꯥꯏꯔꯤ ꯄꯥꯔꯒ ꯆꯤꯡꯅꯔꯤꯕꯁꯤ ꯈꯔ ꯃꯈꯩꯗꯤ ꯀꯣꯛꯀꯗ꯭ꯔꯥ ꯈꯜꯂꯨꯕ, ꯗꯥꯏꯔꯤꯁꯤ ꯄꯥꯔꯨꯕꯗꯒꯤ ꯃꯀꯣꯛ ꯁꯥꯕꯗꯤ ꯍꯦꯟꯒꯠꯂꯤ꯫ ꯗꯥꯏꯔꯤꯗꯨ ꯍꯥꯟꯅꯒꯤ ꯃꯐꯝꯗ ꯑꯃꯨꯛ ꯊꯝꯂꯨꯔꯦ, ꯑꯗꯨꯕꯨ ꯐꯣꯇꯣꯗꯨꯗꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯑꯣꯏꯅ ꯊꯝꯖꯤꯜꯂꯤ꯫ ꯅꯨꯃꯤꯠꯁꯤꯃ ꯃꯤꯁꯨꯝ ꯍꯦꯟꯕ ꯀꯣꯂꯦꯖ ꯆꯠꯈꯤꯗ꯭ꯔꯤ꯫ ꯅꯨꯡꯊꯤꯜ ꯄꯨꯡ 1 ꯇꯥꯕ ꯁ꯭ꯋꯥꯏꯗ ꯏꯉꯦꯜ ꯌꯨꯝꯗ ꯍꯜꯂꯛꯈꯤ꯫ ꯅꯨꯃꯤꯠ 6 ꯁꯦꯃꯤꯅꯥꯔ ꯑꯃ ꯌꯥꯎꯔꯨꯅꯤ, ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯑꯣꯏꯅ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯇ ꯆꯠꯀꯗꯕꯅꯤ꯫ ꯃꯍꯥꯛꯇꯤ ꯆꯠꯂꯣꯏ ꯍꯥꯏꯗꯅ ꯂꯩꯕꯅꯤ꯫ ꯆꯠꯀꯗꯕ ꯑꯣꯖꯥꯗꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔ ꯊꯣꯛꯄꯗꯒꯤ ꯁꯥꯇ꯭ꯔꯁꯤꯡꯕꯨ ꯒꯥꯏꯗ ꯇꯧꯅꯕ ꯑꯣꯏꯅ ꯑꯩꯅ ꯆꯠꯄ ꯇꯥꯔꯤ꯫ ꯍꯧꯖꯤꯛ ꯄꯨꯡ 3ꯗ ꯆꯠꯀꯗꯕꯅꯤ ꯍꯥꯏꯗꯅ ꯃꯐꯤ ꯃꯔꯣꯜ ꯍꯣꯕꯦ ꯍꯣꯕꯦ ꯂꯣꯏꯁꯤꯜꯂꯤ꯫ ꯊꯣꯏꯕꯥ, ꯐꯖꯅ ꯂꯩꯔꯝꯃꯨꯀꯣ, ꯏꯃꯥꯁꯤ ꯆꯠꯇꯕ ꯌꯥꯗꯗꯅ ꯇꯧꯔꯤꯅꯤ꯫ ꯁꯤꯁꯤ, ꯄꯩꯁꯥꯁꯤ ꯄꯥꯏꯁꯜꯂꯨ꯫ ꯌꯥꯔꯦꯗ ꯏꯃꯥ, ꯗꯔꯀꯥꯔ ꯑꯣꯏꯔꯁꯨ ꯑꯦꯀꯥꯎꯟꯗ ꯄꯩꯁꯥ ꯌꯥꯎꯕꯅꯤꯅ ꯑꯗꯩ ꯁꯤꯖꯤꯟꯅꯔꯒꯦ꯫ ꯍꯣꯏꯅꯦ, ꯑꯦꯀꯥꯎꯟꯗ ꯌꯥꯎꯔꯁꯨ ꯃꯁꯤꯁꯨ ꯄꯥꯏꯁꯤꯜꯂꯨ, ꯏꯃꯥ ꯊꯣꯛꯅꯕ ꯇꯧꯔꯒꯦ꯫ ꯏꯉꯦꯂꯩꯁꯨ ꯊꯦꯡꯂꯦ ꯍꯥꯏꯗꯅ ꯃꯤꯁꯨꯝ ꯍꯦꯟꯕꯅ ꯑꯦꯌꯔꯄꯣꯔꯠ ꯐꯥꯎꯕ ꯊꯤꯜꯂꯨꯏ ꯃꯃꯥꯕꯨ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗꯒꯤ ꯍꯧꯔꯦ ꯃꯤꯁꯨꯝ ꯍꯦꯟꯕꯅ ꯃꯃꯥꯒꯤ ꯋꯥꯔꯤ ꯈꯪꯕ ꯍꯧꯕ꯫ ꯌꯨꯝ ꯍꯜꯂꯛꯂꯒꯁꯨ ꯗꯥꯏꯔꯤꯒꯤ ꯃꯈꯥ ꯑꯃꯨꯛ ꯄꯥꯕ ꯍꯧꯈꯤ꯫ ꯑꯩꯁꯨ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯑꯦꯁꯤꯁꯇꯦꯟꯠ ꯄ꯭ꯔꯣꯐꯦꯁꯔ ꯑꯣꯏꯅ ꯊꯕꯛ ꯄꯨꯕ ꯍꯧꯔꯤ꯫ ꯏꯊꯥ ꯊꯥꯖꯗꯅ ꯅꯣꯡꯃ ꯏꯆꯥꯅꯨꯄꯥꯒ ꯑꯩꯒ ꯕꯖꯥꯔꯗꯒꯤ ꯄꯣꯠ ꯂꯩꯔꯤꯉꯩ ꯃꯇꯝ ꯀꯨꯏꯅ ꯎꯅꯔꯨꯗ꯭ꯔꯕꯒꯤ ꯃꯇꯨꯡ ꯄꯨꯔꯅꯤꯃꯥꯒ ꯊꯦꯡꯅꯈꯤ꯫ ꯃꯥꯁꯨ ꯃꯌꯥꯡꯗꯤ ꯈꯔ ꯀꯪꯁꯤꯜꯂꯝꯂꯦ꯫
Macha ani sure hai. Macha nupa amaga nupi amaga. Numitudasu. Macha nupi doga lakhibani. Aigi icha mishum henbaga longa oigani. Matamduna icha mishum henbadi chatpa hairabasu. Maronde kaya thoina thoktri. Adubu magi macha nupi dudi maron yamna loli. Sengboy sengdaboy aina ming kari kauba ichadi hangbada. Sana kawi haidana khumlakhibado. Kayadi nungsikre. Aina phagi oina hairami. Haingwaina cha nupi si chauraga ima wiba tare. Purnima sunoktuna khumlakhibani. Oithu agaloredana haidana. Waridi kuina sanaba phangkhide. Aishu lamga lapaga aigi phone number ni haidana. Cheda iduna pirambani. Atubu manongmata tawrakhide. Diary gi makha taba sarukti wari oina iramdri. Wahang oi kai oi tawba karigumba khara su phumduna leiba manba wahai khara iramki. Maingal sina lambi pibani. Manak naksilurabadi maisa phawbani. Ikuna paishilabadi khari oigani. Tingkhangni. Mafam chadana sijanarabadi chaina hena phawbani. Karigumba mahu changkhrabadi tingkhang aduna handuna satlu chaina phawrabasu phabani. Amambagi phajabasu khango. Amambabasu saithaba hayu. Amambana kari hairiba. Mishum henba mathong maram ama masada khangjadri. Mamagi wahai sing. Mamana sanakiba wari tarubana. Mamagi diary parubasina. Hena langtaknaba helai. Mana diary parubasi. Mangonda kanaba phangi haidoribra. Phangde haidoribra mahakhangdi. Diary sida yauriba miyoi sing asigi laifamna chingbasu. Amata yauba nati. Purnima sina karilamda lairiba. Kalpanana thibadu makhang khidabra. Karino, imagi diary sida mapungoi bawaridi phangni. Aduba ichamamne. Mishum henba chani thakni khanglakdri. Santi su mayumlomda thaudok thokbana mishum henba hoida lakhide. Hapta amarum aduna kanana su mishum henbagi ahongma mataw khangkhide. Mishum henba mamagi kada hanjin changduna kari lairibano haina thiki. Aduba phangkhide. Wakhalgi maichakna ma kanagasu pau phauna ningkhide. Numit humni haujin khraba matung inge laisu halakle. Adubu mahaksu yumda kaya laikhide. Mishum henbasu mamana chatpa mafam khuding lona inaduna thigatpa horakhi. Inge laisu machanupana mangonda karino kharadi chingnare haiba khangduna haina singna khong thangki. Masinasu oiba tai. Mishum henbana karisu khangba ngamdriba. Yumdu kanasu laitrabanina so londuna lairamkhibani thaungamga lengana mishum henboida chatpadasu. Asamna hapta ama haujinki mishum henba kanagasu pau phaunadana ahingi mangda layolna mabu warongna yenglaba mityeng aduna masadu laitadabana ma nonganbaga college lakhibani. Mamanabasingna sauramgani layolna waroramgani khanglabasu. Mana themluragi khanna lakhi thembasu ngamki oidabawa kaya haijinduna themki. Nongmadagi nini dagi humni haukhibana thajagi exam haidokpa numittu oirame. Thaungamna pung ahumdubu taakhirudu jalo aidi ngaiba ngamdrihe. Bihun kase kainum tawiko tahadoremni pungse. Thajana pakhatna haijabani tampakna. Aidum pakhatleda ichatombi. Tathona amu amta ngaiko. Hema bungo pung tare haidobra amta yenguni noibo. Yengo. Thaungamna as ni sisu muk yadrene. Thaja mathakta yengduna lei matang aduda thaungamgi phone da lengi call lai. Thaungamna hello. Thaja exam haidu e. Yengi net ungdana lairi. Roll number hairo yenglake. Thaungamsu thajagi roll number do hai. Thaungamna net yari. Lena hana haira e. Thaja first division da yaure subject home letter chale. Ay nai re sidia wah. Thaja su harauna. Yes! Aina exam din nai dune haidra. Mama uhuridana. Icha tamidani. Thaungamna wari. Ai mishum hen bahoraga lage. Thaja kaisa se aino. Dalen yen ja se. Moroi mapang se mamo ye leirage. Thame.
नुपा अहुमदु चंगदना खंजाउदुदा येंदु हेक्ता थोंगी तथोकी मपामलोंगी मीसिंगसु लाक्तुना लई थौंगमना अंगौबदु खर कोथौसे मुलमनी होये अइसु खंगी केदौरगे पोती लेरबो थौंगमना हो ननाइना फनबा सिंजरी अदु मेरिनागी इंजांग खर थिनबिगेको मासु ngasai फोन तौरगा हंगामबनेबा कोई थाजगे एग्जाम कमाय तौरेना होय होय थिनबियु मिशुम हेनबना मेरिनाना पीरगा नयोसु पीदबदु फजदेदा लेना अमो चांस लौरिबा कायदेदा अइगिदि पीरसु अदु इसिदी मादे बामोनिना नुंगाइतये येन थिनजनबदु कोना पुन्ना मपानदा चापोट पिजरसि यारे अइ मेरिनादा चाक चारुखिनु नमता हाइखिगे थौंगमसे मेरिनादा कॉल तौदुना हाइखि मिशुम हेनबसे लयोलदा कॉल तौरई हेलो चाक चारामखिनुको इंजांग थिलक्तुइने थौंगम गैगा लाकनी थौंगमगी मचनपी एग्जाम पास तौबगी चले हाइबदुरो मेरिनागी सुथिलुनी इसी देबा मोनिना नुंगाइत्रि इसीना चारसु मोय मुंगदि चादबनी हयेंगला कइनो कॉलेजदा इसी यावरगा अचापोट मुंग चारसेना हाइबनी थौंगमनसु अदो अइ लामदाइदा कॉल तौरकेको इंजांग थोंगी थमे होय